MAMI TV yang biri pukuli makpu ahad mamakta da nawang na kurum jari. Ay hozir Pencak Silat Association of Manipur ki Treasury itu ka. Imphal East District Pencak Silat Association kita Secretary hoina lejabani loina na. Ekoi ki mafam state da nawang sports academy sigi hoina founder and coach hoina lejabani. Lakliba July ki tarik ma thoi dagina kulum doi phauba Indian Pencak Silat Federation amadi Pencak Silat Association of Manipur ki miyang makhada Imphal East District Pencak Silat Association amadi Nawang Sports Academy ani na jointly organized toroga pegi mangarak suba state level Pencak Silat Championship lakliba July ki tarik ma thoi dagina kulum doi phauba numit uni suk na pangtuk sergani hariba pangtuk jagadori ba championship state da Manipur ki tongan ba district Imphal East Imphal West Thawal Bisnupur Kaksing loina na Manipur Police Sports Club ki team sing pun unit teret na saruk yagani hariba championship state da nupa macha madin bibsagi sub junior junior senior pre-teen pre-junior senior hariba category state da bidhum ni sukna atoi hen ta na jagani hariba championship se ekoi MAMI TV channel asbak na MAMI TV miyam ki media partner oina championship se gi damakta media partner oiduna mikup khuding gi khoigi sana gadol championship se gi medals daily update championship se gi damak ekoi MAMI TV na miyam da khudol tabigani loina na khoigi pangthok sakadoi ba championship se gi bit upa pawdam khoi live telecast su khoi MAMI TV na khoi media partner oiduna miyam da odigani maramaduna khoigi championship se bu Manipur dal amadi MAMI TV bu yang biri ba khoi bakna mapu phana miyang tabiu loina na khoigi championship pangthok sakadoi ba pham sekta Imphal East District ki banung sada leiba sekta mayalekai community hall da pangthok kadoi ba championship se da Manipur da amadi tongan pham da leibiri ba sana khoda bu thawai hapiri ba pung thokar piri ba khoi khudimak na lakpiduna mapu phana sanori sing sibu pung thokat piduna support to biyo ba pham khudimak ki pham da thamjari Pencak Silat hariba masana si yamna thoido hindongna apegi anobai Vietnam oina uragasu hariba masana si gi origin di Indonesia Vietnam Malaysia Singapore mapung oina Indonesia da gi horpa dungba martial arts bakalamani aduga hariba martial arts si lamdam sida leirba sanroi singa yamna chana ba aduga makhoi gi skill hai tare lamdam sida leirba indigenous martial arts mukna aduga thangta gi sarit chara na chingba base use tawda season na buda adugi batik chana ba masana ni masimak na maram oiraga Manipur da 2017 da changkiba masana si abegi 2018 da Indonesia ki Jakarta da pangthokkiba 18 Asian Games da akoi Manipur machana saruk yaba ngam khibani telaba matam stay da akoi 2018 da pangthokkiba India ki Srinagar da pangthokkiba Asian Championship da su India ki wina medal tally da koi ahan wina Manipur ki Johnson ma division hariba sanroi anis ne koi achievement poraki masida natana pagi naurem boindaw hariba sanroi sing sina su Manipur gi achievement kya porki loina na Singapore da pangthok ki world championship da su pagi hariba ngasagi sanroi Johnson ma su bisana ni bronze medal lo dala pagi lamdam sigi amadi India gi na yamna chautuk saba pagi mai porki hariba Pencak Silat hariba masana si martial arts form ni tongan ba leiriba martial arts sing siga kenaba haibu magi some technique point system da kenaba ne dubu mayam na Pencak Silat hariba masana se maramda khangbining balairagadi koi MAMI TV na live telecast thaga doriba asdeida sungsoi dana changbiraga miyang tabiro aduga loina na koi hen interest lebi bisingna sekta mayalakai community hall le lengbirak le haraga sungsoi dana koi pangthok doriba championship sibu miyang tabiu support tawbiu sanaro singu pung thogat biyo haijari Pencak Silat hariba masana se India da koi hoje Indian Olympic Association aduga Ministry of Youth Affairs and Sports Government of India na recognize tawba masana ni aduga Manipur dasu Youth Affairs and Sports Manipur na recognize tawba masana ni haiba masana sigi benefit uzik ekoi India da University game da yaure aduga All India Police game dasu koi yaure aduga Inter School Games dasu aduga lob yaurba loina na All India ki services da koi game haiba masana sigi team lerba job ki opportunity lerba aduga loba yamna Manipur da naubo iragasu adugumlaba Manipur ki players sing siga sanabate amna chanaraba aduga tungi lakadolba sanroi sing sigi future da su makoi gi future ma moi gi punsi ba siamba yaraba aduga malem gi thakta koi gi Asian Games ki aduga Olympic ki level da arena da koi gi Manipur ki soi da koi gi masak nai ba sanroi ke ama kuthok pagi adugumlaba yamna chanaraba masana ni soi da zu puthokani haibu wapam thamjagi aduna Manipur da hujik leibiri ba koi gi inkalak leba youth sing na koi gi
निसादा ड्रगदा कोई लाइचुदना लेरिबसिंग असि कोई हारिबा मसाना सि मणिपुर की डिस्ट्रिक्ट तोगान तोगान बा डिस्ट्रिक्ट सिंग दा हांगथोकसरिबा ब्रांच एकेडमी सिंग सिदा संबिरगा पेंकाक सिलाट हारिबा मसाना सिबु सानाबियो हाइबा वाफम पुनमकी मफम दा थमजबगा लोइना कोई पांथोकसगदोरिबा चैंपियनशिप स्टेदा मणिपुर दा लेबिरिबा साना खरंबबु थोय हापिरिबा पुंग थोगतिरबो खाय खुदिमकना कोई मपुंग फाना सपोर्ट तौबियो मियंग ताबियो लाखियो अदुगा लाखो फरक तारगसु कोई ममी टीवी मीडिया पार्टनर होइना लेबिरिबा कोई यामना चावना कोई दमकता मतेंग पांगबिरिबा ममी टीवी दा पृथ्वी की मफम सिंबा तुंगना लाइव थादुना हनगदोरी अदुगा लोइना लोइना मिकु खुदिंगमक्की हाइतारे मतम मतम की अपडेट हाइतारे गोल्ड मेडल्स यूनिट चिंगना लौरिबा मेडल टीवी सिंबा अपडेट तौजगदोरी अबायम पुनमक ममी टीवी मियंग ताबियो हाइबा मफम पुनमकी मफम दा आहा मफम सन अरोइबदा पुनमकु खुलुम